Kokomina changsileba section khongjang gi saruka ma oina ngasi yamlaba miyamna saruk yaduna lenga kamari leinaba singda memorandum pisinaba kwa kaithel dagi kaisampat tamna wakat khongchat ama chatkre governor amaji chief minister da memorandum pisinkhre Kokomi gi meeting makhada naga gi santi gi wari gi waroisin purakpada Manipur kahenba yaroi haina section khongjang changsin bagi sharuk ama oina ngasisu tampaki mafam kayada wakat mi phamba amadi wakat khongjang changsin ki Manipur apunbagi saktam naga pistok namaram oiraga kaiba yaroi haiduna moirang kendra apunba maira paibi imalup kege moirang kanba apunba lup amadi coordination committee of Manipur integrity kokomi ga loinana moirang bazar gi porpham phambi ima event singna moirang bazar da wakat mi pham khre Ningol Club Hairok amasung People Action for Change Hairok na susinduna Indo Naga Peace Talk na Manipur gi apunba gi saktam kaiba yaroi Manipur gi apunba saktam da singnaba yaroi haiba kholau singlau duna Hairok ki akoiba da rally chatkre Yairipoki Club Tarani Thoigi apunba body among oiriba Joint Committee on People's Welfare Yairipok na sinduna Naga Peace Talk ki waroisina Manipur gi apunba gi saktam kaiba yaroi Indiana Kanglup naiba thausil tauba yaroi haiduna ngarang maira khongchat Yairipok Bazar amasung Yairipok Malomgi Komla Singhong da chatkre Coordinating Committee on Manipur Integrity Kokomigi Thaumi Amukogi Vice President T Gandhi Amadi CCSK gi Secretary S Premjitna Saba Kangbu amangarang Delhi damak khongsankre NSNIM da achoba saitheng ama piba oina center ga wari sanabada yauba NSNIM gi yamna maru oiba misak Hukabi Yapchomi atopa miyoi tarataru kaloinana Working Committee of Naga National Political Groups NNPZ da yaukre Workers Union Manipur WUM na Khonggalakpa phatta haudi marakta Jenims tagi biomedical waste hapchilakpana WUM gi thaumi sing amadi akoibeda khundareba miyoi singda laina pokhanba yabana tungda asiguma thabak asi tawbiganu haina lamdingda laiba solid waste to energy plan gi plan manager RK Madhurjit na phongdokre Manipur Tourism Forum amasung Directorate Handloom and Textile na khusamna duna sinba Phisabi singi oiba numit ini satharakpa tourism orientation program ama Impal Peace Museum maibam lokpaching da ngasi loisinkhre Swasth Bharat Mission gi makhada swasth hi seva gi saruk ama oina Kaksim Khunong Municipal Council Ward number 9 UMATHEL da Luna na leinaba pandam da solid waste management gidamak plastic dustbin sing yen thokpagi thorum ama ngarang pangthokre Drug Abuse Prevention for Transgender Community Haiba Hiramda Nomi gi oiba awareness ama Bishnupur Municipality Community Hall da National Institute Social Defense na Ministry of Social Justice and Empowerment Government of India Dostana Safar Bihar Maruploi Foundation na khusamna duna ngasi pangthokre Manipur lenga ki Zonal Education Officer Zone 3 Thawal gi Science Unit na sindana Science and Technology for Sustainable Development haiba hiramda District Zonal Level Science Exhibition for Children 2019-20 ngasi Thawal da laiba Chawyaima Higher Secondary School da pangthokre SSI Films Production gi ahanba Manipuri feature film MEERA LAMBA LAIRAMLENDA TINDABA THAWAI haunabi matungina ngasi Thawal District ki athokpam makha Haikreng Makhong Lampak da release tawkre